मीडिंग ताबीरिबा पुंग मपु ग्रुप चोफना हान मक्तदा ताराम ना ऑक्चरी ngasi shu anoba nongmaiji numit ama lakpaga loinana mayamna hangbirakhiba wangsing amadi ibirakpa comment sing gaba video adu budun lakchari ngasi gi video asu meng tabiriba singna ibu puning thawgatpibo ina video asu like tawsan biramu channel asu subscribe tawdiba singna su channel asu subscribe tawsan biramu amadi share tawbiramu ngasi gi video si matang asida haujaragi video asu loibu phawbutang meng tabiu ngasi ahan badalo khochariba comment asidi ayub rubiana tawbirakpane yam nungai bro camera da yamna sengba 40k fawgi manung da leiba phone amatang haibiro haiba mali camera yam sengba lupa lising ni pu fawgi manung da leiba phone haijaba taragadi aigi oibo wakhalda ihan hana aigi wakhalda lakliba si Samsung Galaxy S20 Fan Edition haiba phone asi adom leibibi camera gi damakta khanba taragadi adu natragana atopa amatang haijarabada OnePlus 10R haiba phone asi lupa lising ni pu gi makha da leiba yamna mo overall su phaba camera gi matang su yamna mo phaba phone amani haiba phone ani asi gi manung da adom gi apamba yengbiraga leiba matamda thoidongna akaiba oiroidra haina khanjai mathang da lokho cheriba comment asina da abungna tawbirakpani thagachari yamba channel asigi maikei dagi phone gi maramda kanaba phangan bibagi namakta ahan mokta da abungu su aigi maikei dagi tawbimal khangbu chari ain thagachari video sing amadi hapchari video sing asi kanai nungai phongdok piba ai puning thogat pibani haina lojaraga makhata na hangbirai base wang ama Oppo Reno 3 Pro na selfie camera da ahong ba sathina laisek kamaina no bro 4 plus 2 megapixel selfie camera hoi adumna hangbirai base dum matam si ka chana bo hang amani haijaba tare ai gi camera da triple camera maning de boy ba targa su mamang da selfie camera da boy ba targa su koi pi ri ba sensor adu gram yamna phaba sensor no haiba ta habisi yamna mathau ta haiba tare haiba sensor sing aduna phaba matik chaba sensor oi ba targa di magi mathau loina mak macro depth loina mak lei bani na adu mak phaba oi adubo 2 megapixel gumba camera ama hapsalap ka habisi di subna de marketing gimmick ama oina camera ani yawi natragan ahum yawi haiba yana ba gi damakta hapsan bani masi thoidongna value leitabani haina ningjai amadi main camera aduna kayam yamna phaba camera no loina maduda yawriba sensor adugi makha yamna poli haiduna adongi comment amadi adongi wahang asi pakhumsu thamjari mathang da lokho cheriba comment asina chongba sarang kemna tawbirakpani ngasidi yam ngalle masigi damak channel asibu thagachari adubu thenglabasu khenabadi kaisu lejade yam thuna yengbagi nganba pambagi wani tawbani ahan bada chongba sarang kembusu aigi maike digi thagachaba phongdokchari mamang chata thagachakhiba video khudimak adumak lepa leitana yengbiba amadi nungairaba comment kya tawbiba loina na ngasisu nungairaba amadi fajaraba comment tawbirakpa ai bukung thogatbiba ina agi maike digi tawbimal khangbuchari loina makhata na hangbire bise adu maro 15k na leiba yaba camera amadi sound nungaiba phone amatang khaibiro adumna lupa lising 35 fawgi makhada leiba camera yamna mok sengba phone ama leiba pambi bataragadi ai wakhalda aina nising jaribase Samsung Galaxy S23 hariba phone asi camera gi damakta di yamna mok su faraba aduga processor su yamna mok faraba phone amadi oiri loigum sung hariba phone asi adumna leiba taragadi box ta charger yaura oi masi matangdi adumna nising view loinana asina taba atopa phone ama haijaba taragadi Vivo T1 44 watt ki charger oiba adugma phone asi su lupa lising 35 gi makhada phangba overall da yamna mok faba phone amani hariba phone asu camera da su adumok sengba phone amani hariba phone asi su adumna yengbiba yai haiduna adum comment asi ki pakhum su thamjari mathang da lokho cheriba comment asina che sabam sana tomana tawbirakpani bro Vivo V23 se ultra game mode on tawraga game sanabada call lakpada background call icon hide tawraga leite sibu karigi oiduno amta haibirakpa yaroidra hoi adumna haibase ekoi ultra game mode natragna game mode kumba on tawbu matamda ki call lakpada call ki icon nasi akoi hide tawraga adum call di pick up tawbu yaba adum laibani adubu adumgi phone aduda yade haibase software gi issue oigani haina ningjai adumgi phone aduda software anuba update lakpa matamda amutang update tawraga yengbiu karigumba update tawbu matamda su yadaba taragadi Vivo nat adumna pai video phone company adugi ekoi gi customer care natragana Twitter handle gumba da take tawrakanda adumgi complain adu thangkatpiba matamda soidana maki update pirakpa matamda mangki gani haidana adongi comment asi pakhumsu pijari mathang da lokho cheriba comment asina eri han ibirame bro OnePlus Nord CE Manipur da fangadra video oina sembira di hena nungai gani thank you full support eri han ibirame ba adom bu suai gi maike degi thagacha phungdok chari channel asu support to biba loina adom hangbirei ba OnePlus Nord CE2 se Manipur da soidana maki phangam badi ai adu offline store sing da kadai rai da mafam da phangli bano natragana haiba phone asigi mamal na kya piri bano haiba sidi idea legendary adomna haiba phone asi leina bagi damakta yengbiram ba taragadi masi afaba leiba yaba lupa lising 15 fawgi manungda leiba camera da su yamna mak sengba phone amani adum online da leibu matamda adongi phone adu soidana lakani amadi soidana khudong thiba thungai leiroi haina suggest tamjari mathang da lokachariba comment asisna premjit mutungna tawbirakpani masisu bro OnePlus Nord CE2 gi video amta simbiro haibirakpani
ꯍꯣꯏ ꯑꯗꯣꯝ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ OnePlus Nord CE2ꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯊꯥ 4-5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯀꯨꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯤꯡꯂꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯒꯨꯝꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯌꯥꯎꯔꯤꯕ ꯂꯣꯏꯅꯅ ꯑꯐꯕ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯒꯤ 900 ꯄ꯭ꯔꯣꯁꯦꯁꯔꯅꯆꯤꯡꯕ ꯌꯥꯎꯔꯤꯕ ꯑꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯑꯃꯗꯤ ꯄꯥꯝꯕꯤꯕ ꯐꯥꯎꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯌꯥꯏꯐꯕ ꯌꯨꯝꯈꯥꯏꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯁꯦ 4Gꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗꯩ ꯍꯣꯠꯁꯄꯣꯠꯁꯦ 5 GHzꯇ ꯊꯥꯔꯒ ꯑꯩꯅ Wi-Fi ꯑꯣꯏꯅ ꯁꯝꯕꯅꯦ तसेंना हाइरबदा 5 GHz ता थोकपदा हॉटस्पॉट से 5G नेटवर्क ओइना थादोरकपनिना नेट सु नुंगाइगद्रा खल्लगा हानगी मोबाइल डाटा गी नेट तुगा चप मानना 80 मीटर्स अदाई अदुम लई गेम सानबदा अदो करी गुम्बा 5 GHz की हॉटस्पॉट और नेट से 5G फोन दा वाईफाई ओइना सोंबा तारादी नेट से हानदई हेना नुंगाइगद्रा अदुमना हंगबिनिंगी बसी अैना खंजबदा अदोमगी फोन अदुदगी 5 GHz दगी हॉटस्पॉट थाबा मतमदा नेटवर्क असी नुंगाइते हाइबनी अदोमगी फोन अदुना 5G सपोर्ट तौबो ओइबा तारगसु लोइनना अदोमगी फोन अदुदा 5 GHz की वाईफाई बो ओइबा तारगसु हॉटस्पॉट सी थाबा मतमदा नेट असी नुंगाइत्रिबसिगी मरम हाइजबा तारगदी ngasai अदोमना अहनबदा हाइबिरखिबा अदोमगी फोन अदु 4G की सिम ओइबनिना हजिक फाउबदि इंडियादा 5G नेटवर्क सिनद्रिबनिना 4G ना पीरिबा स्पीड अदुदगी हेना अदोमना 5 GHz दा हॉटस्पॉट थाबा तारगसु हेंगतपा सुंगम गमोय कंपनी ना थारइबा बैंडविड्थ अदु लिमिटेड ओइबना मरम ओइगा अदोमगी नेटवर्क अदु लिमिटेड ओइना अदुम फंगनी लोइना अदोमना हाइरिबा 5 GHz की हॉटस्पॉट असि थारगा सिनबु मतमदा 5G लाप तारगदी होय सोइदनमक्की नुंगाइगनी हाइना थमजगे मरमदी 5G लाप मतमदा डाउनलोड अपलोड न चिंबगी स्पीड असि अदुकी मति हेंगलपना मरम ओरगा अदोमना सिनबा मतमदा गेम सानबा मतमदा हॉटस्पॉट सुमनगी हॉटस्पॉट थाबा तारगसु 5 GHz नतबा तारगसु सोइदनमक्की नेटवर्क से अदुकी मति अकनबा स्पीड के लोइना सानबा अमदि सिनबा फंगनी हाइदुना अदोमगी कमेंट असिगी पाउखुमसु पिजरी मथंगदा लखोचरिबा कमेंट असिना मेघरा सुमनामना तौबिरकपनी ब्रो DSLR कैमरा सि खरा कोंबा अदुबो अदुम सिनबा याबा अफबा अमता हाइबिरो अंडर 1 लाख की ओइबदा अदोमना DSLR कैमरा अमा सिननबगीदमक्ता लुपा लाख अमा फाउगी मनुंगदा लैबा अफबा अमा लैनबगीदमक्ता यंबिरम तारगदी खरसु होंबा आइजब तारगदी अहानबदा अइना हाइजगदौरिबसे Canon की 200D Mark II हाइरिबा कैमरा से अदुमक फरबा कैमरा अमनी मसिगी प्राइस रेंज असि लुपा 53 की चांगदा हुजि Amazon दा उबा फंगबिगनी लोइना अदोमगी बजेट असिना मसिदगी खरा हेंगलगा अदुबो 1 लाख फाउगी मनुंगदा लैबा ओइबा तारगदी अतोप्पा कैमरा अमतंग सजेस्ट तौजगे मदुदी Canon की 80D हाइरिबा कैमरा असि अदुमक सिनबा याबा अफबा कैमरा ngakni हाइरिबा कैमरा अनि असि मनुंगदा अदोमगी अपांबा अमदे अदोमगी बजेट रेंज अदुगी मतुंगिना लैबि मतंदा सोइदनमक्की अफबा कैमरा अमा ओइगनी हाइदुना अदोमगी कमेंट असि पाउखुमसु थमजरी मसिनी ngasigi mayamna hangbirakkiba wahangsing amadi ibirакpa comment sing ga video asida comment tawbirakkiba wahang hangbirakkiba mayam punamakpusu aigi maikei digi haningai litan thagachaba phongdokchari tungdasu adomna phone singi matangda technology ga mari leineba wahangsing hangbiningba leiragasu ngasigi video gi comment section da sungsoi soidan ibiramu tungda adomna channel asida pibiningba suggestion leiba taragasu ngasigi video gi comment section da iba kaubigano mayamna hangbirakpa wahangsing amadi ibirакpa comment sing ga loinana anoba video amamu pudon laksage ngasigi oinadi video sing matang asida losinjari tungda anoba video amada muk thengnarasi matam adu faugi tamaktadi mayam punamakta gi tainabagi athang nijari